Israel की फोर्स Singna Ngarang North Gaza Da Chatharakkhiba attack ta Meeoi 18 Hatkhree UN Israel की THAWONG bu YANINGDABA FONGDOKHRE Israel की फोर्स Singna ayuk anganbada Chatharakkhiba attack singda yamdrabada Meeoi 18 siki haina Gaza की civil defense ta FONGDOKhi madugi matung tarakpada ngarang numidang North Gaza da Palestine की Meeoi 12 amasu Hatkhree haina source taman haidi Palestine की मियामने Israel की attack ta sokpa Meeoi sing amadi asiba sing Gaza की Khan Yunis की Nasir hospital la pukhat ke haidi Hatkhree Singna Israel na Gaza da aggressive war pakthok chokthok na bagi paukum oina Israel gi Ben Gurion airport ta makha na meeting thamgani haidi Israel gi Prime Minister Benjamin Netanyahu na Israel na Hatkhree amasung Iran animaki paukum pigani haina fongdokhi panbayai Israel na Gaza da landa khiba aduda yamdrabada Palestine gi Meeoi lising yankhai ni thoiga chamanga kunthra manga Hatkhree amasung Lak amaga lising tara ni panga chamri ga mau drama thoi asok apan nangkhan kre haina Gaza gi health minister na FONGDOKHRE amadi 2013 ge October 3 ta Hamas na luchingba attack aduda Israel na chawrak na Meeoi lising ga chama kunthra mapan si ki amasung chani hena fa ki haina report asina makha tari